ꯌꯥꯝꯅꯃꯛ ꯅꯨꯡꯁꯤꯕ ꯁꯨꯔꯗ ꯃꯍꯥꯛꯅ ꯂꯩꯔꯛ ꯀꯣꯟꯁꯥꯡ ꯊꯨꯡꯅ ꯀꯣꯏꯆꯠ ꯆꯠꯇꯨꯅ ꯂꯥꯎꯏ ꯑꯉꯥꯡꯁꯤꯡꯒꯤ ꯃꯄꯨꯡꯅꯤꯡ ꯍꯔꯥꯎꯍꯟꯕ ꯁꯥꯟꯅꯄꯣꯠ ꯌꯣꯟꯕ ꯃꯄꯨꯡ ꯐꯥꯗ꯭ꯔꯕ ꯋꯥꯍꯩ ꯄꯔꯦꯡ ꯑꯁꯤꯕꯨ ꯃꯍꯥꯛꯅ ꯌꯥꯝꯅ ꯉꯛꯅ ꯁꯨꯃꯟꯅꯤꯡꯉꯥꯏ ꯑꯣꯏꯕ ꯑꯃꯗꯤ ꯅꯤꯡꯊꯤꯖꯕ ꯃꯑꯣꯡꯗ ꯁꯛ ꯆꯨꯗꯨꯅ ꯍꯥꯏꯕꯁꯤꯅ ꯑꯇꯥꯕꯁꯤꯡꯒꯤ ꯄꯨꯛꯅꯤꯡꯗ ꯇꯞꯊꯅ ꯂꯩꯕ ꯉꯝꯂꯝꯗꯦ꯫ ꯃꯍꯥꯛꯀꯤ ꯅꯨꯡꯁꯤꯕꯅ ꯊꯨꯝꯍꯠꯂꯕ ꯈꯅꯥꯎꯗꯒꯤ ꯊꯣꯔꯛꯄ ꯋꯥꯍꯩ ꯑꯁꯤ ꯇꯥꯔꯒ ꯃꯅꯥꯛ ꯅꯛꯄ ꯌꯨꯝꯁꯤꯡꯗ ꯃꯊꯨꯝ ꯃꯔꯥꯡ ꯍꯧꯏ꯫ ꯄꯤꯛꯂꯤꯕ ꯃꯆꯥꯁꯤꯡꯕꯨ ꯃꯊꯥꯗ ꯄꯝꯗꯨꯅ ꯃꯊꯣꯠ ꯀꯥꯔꯛꯂꯤꯕꯤ ꯃꯧ ꯅꯍꯥ ꯀꯌꯥ ꯄꯔꯗꯥ ꯍꯥꯡꯗꯣꯛꯇꯨꯅ ꯗꯂꯥꯜꯒꯤ ꯃꯥꯡꯒꯣꯜꯗꯒꯤ ꯃꯈꯥꯔꯣꯝꯗ ꯌꯦꯟꯊꯔꯛꯂꯤ꯫ ꯋꯥꯔꯤ ꯑꯁꯤ ꯌꯥꯝꯅ ꯉꯜꯂꯤꯉꯩ ꯃꯇꯝꯒꯤ ꯋꯥꯔꯤꯅꯤ꯫ ꯑꯗꯨꯅ ꯃꯧ ꯅꯍꯥꯁꯤꯡ ꯑꯁꯤ ꯃꯌꯨꯝ ꯄꯥꯜꯂꯕ ꯃꯇꯨꯡꯗ ꯃꯄꯥꯟ ꯊꯣꯛꯄ ꯌꯥꯗꯕꯒꯤ ꯆꯠꯅꯕꯤ ꯑꯃ ꯂꯩꯔꯝꯃꯤ ꯍꯥꯏ꯫ ꯃꯗꯨꯅꯅꯤ ꯃꯧ ꯅꯍꯥꯁꯤꯡꯅ ꯄꯔꯗꯥ ꯃꯔꯨꯝꯗꯒꯤ ꯂꯣꯟꯅ ꯌꯦꯡꯖꯔꯤꯕ ꯑꯁꯤ꯫ ꯂꯩꯔꯛꯇ ꯑꯃꯗꯤ ꯂꯩꯔꯛ ꯃꯅꯨꯡꯒꯤ ꯑꯄꯤꯛ ꯑꯄꯤꯛꯄ ꯂꯩꯀꯣꯜꯁꯤꯡꯗ ꯍꯔꯥꯎ ꯇꯌꯥꯝꯅ ꯁꯥꯟꯅꯖꯔꯤꯕ ꯑꯉꯥꯡ ꯀꯌꯥꯒꯤ ꯃꯄꯩꯅ ꯃꯍꯥꯛꯄꯨ ꯀꯣꯏꯁꯤꯟꯒꯅꯤ꯫ ꯃꯇꯝ ꯑꯗꯨꯗ ꯁꯥꯟꯅꯄꯣꯠ ꯌꯣꯟꯕ ꯑꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯐꯝꯂꯒ ꯃꯍꯥꯛꯀꯤ ꯄꯣꯌꯣꯝ ꯑꯗꯨ ꯍꯥꯡꯗꯣꯛꯀꯅꯤ꯫ ꯑꯉꯥꯡꯁꯤꯡꯅ ꯁꯥꯟꯅꯄꯣꯠ ꯎꯔꯒ ꯍꯔꯥꯎꯏ꯫ ꯃꯈꯣꯏꯅ ꯄꯩꯁꯥ ꯄꯨꯔꯛꯂꯒ ꯁꯥꯟꯅꯄꯣꯠꯀꯤ ꯃꯃꯜ ꯇꯤꯛꯅꯕ ꯍꯧꯏ꯫ ꯁꯤ ꯀꯌꯥ ꯄꯤ? ꯁꯤꯒꯤꯅ ꯀꯌꯥꯅꯣ? ꯑꯗꯨꯒ ꯁꯤꯒꯤꯗꯤ? ꯁꯥꯟꯅꯄꯣꯠ ꯌꯣꯟꯕꯗꯨꯅ ꯑꯉꯥꯡꯁꯤꯡꯗ ꯌꯦꯡꯉꯤ ꯑꯗꯨꯒ ꯃꯈꯣꯏꯒꯤ ꯇꯅꯧ ꯇꯅꯧꯕ ꯈꯨꯠꯁꯥꯁꯤꯡ ꯑꯗꯨꯒꯤ ꯄꯩꯁꯥ ꯂꯧꯔꯒ ꯃꯥꯅ ꯄꯥꯝꯕ ꯁꯥꯟꯅꯄꯣꯠꯁꯤꯡ ꯑꯗꯨ ꯄꯤ꯫ ꯁꯥꯟꯅꯄꯣꯠꯁꯤꯡ ꯑꯗꯨ ꯄꯨꯔꯒ ꯑꯉꯥꯡꯁꯤꯡ ꯑꯗꯨ ꯆꯣꯡꯐꯟꯗꯨꯅ ꯁꯥꯟꯅꯩ꯫ ꯑꯗꯨꯗꯒꯤ ꯁꯥꯟꯅꯄꯣꯠ ꯌꯣꯟꯕ ꯑꯗꯨꯅ ꯑꯃꯨꯛ ꯍꯥꯟꯅꯒꯤꯒꯨꯝ ꯁꯛ ꯇꯛꯇꯨꯅ ꯆꯠꯈꯤ꯫ ꯑꯉꯥꯡꯁꯤꯡꯕꯨ ꯍꯔꯥꯎꯍꯟꯕ ꯁꯥꯟꯅꯄꯣꯠ ꯌꯣꯟꯕ꯫ ꯁꯃꯨꯗ꯭ꯔꯒꯤ ꯏꯊꯛꯀꯤ ꯃꯇꯧꯒꯨꯝ ꯃꯍꯥꯛꯀꯤ ꯁꯨꯃꯟꯅꯤꯡꯉꯥꯏ ꯑꯣꯏꯔꯕ ꯏꯁꯩ ꯑꯁꯤꯅ ꯂꯩꯔꯛ ꯈꯨꯜꯂꯛꯀꯤ ꯌꯨꯝꯁꯤꯡꯗ ꯃꯥꯏꯀꯩ ꯑꯃꯗꯒꯤ ꯃꯥꯏꯀꯩ ꯑꯃꯗ ꯏꯄꯣꯝ ꯅꯥꯏꯅ ꯌꯩꯈꯤ ꯑꯗꯨꯒ ꯁꯥꯟꯅꯄꯣꯠ ꯌꯣꯟꯕ ꯑꯗꯨꯁꯨ ꯑꯁꯨꯝ ꯃꯥꯡꯂꯣꯝꯗ ꯍꯦꯟꯒꯠꯈꯤ꯫ ꯕꯍꯥꯗꯨꯔꯒꯤ ꯃꯆꯥꯁꯤꯡꯁꯨ ꯅꯣꯡꯃꯗꯤ ꯁꯥꯟꯅꯄꯣꯠ ꯄꯨꯗꯨꯅ ꯃꯌꯨꯝꯗ ꯍꯜꯂꯛꯂꯝꯃꯤ꯫ ꯑꯉꯥꯡ ꯑꯅꯤꯗꯨꯒꯤ ꯃꯃꯤꯡꯗꯤ ꯆꯨꯟꯅꯨ ꯑꯃꯁꯨꯡ ꯃꯨꯟꯅꯨ ꯍꯥꯏꯅ ꯀꯧꯏ꯫ ꯆꯨꯟꯅꯨꯅ ꯁꯥꯟꯅꯄꯣꯠ ꯄꯨꯁꯤꯜꯂꯛꯏ ꯑꯗꯨꯒ ꯍꯥꯏ, ꯑꯩꯒꯤ ꯁꯒꯣꯜꯁꯤꯗꯤ ꯀꯌꯥꯗ ꯐꯖꯔꯤꯕ? ꯃꯨꯟꯅꯨꯅ ꯑꯃꯨꯛ ꯍꯥꯏ, ꯑꯩꯒꯤꯁꯨ ꯁꯥꯃꯨꯁꯦ ꯌꯥꯝꯅ ꯐꯖꯩꯁꯤꯗꯤ꯫ ꯑꯅꯤꯗꯨ ꯃꯍꯥꯛꯀꯤ ꯁꯒꯣꯜ ꯁꯥꯃꯨ ꯄꯨꯔꯗꯨꯅ ꯏꯃꯨꯡ ꯊꯨꯡꯅ ꯆꯦꯟ ꯆꯣꯡꯗꯨꯅ ꯁꯥꯟꯅꯔꯝꯃꯤ꯫ ꯑꯉꯥꯡ ꯑꯅꯤꯁꯤꯒꯤ ꯃꯃꯥ ꯔꯨꯍꯤꯅꯤ ꯐꯅ ꯀꯨꯏꯅ ꯂꯦꯞꯇꯨꯅ ꯃꯆꯥꯁꯤꯡꯒꯤ ꯀꯨꯝꯍꯩ ꯌꯦꯡꯖꯔꯝꯃꯤ꯫ ꯃꯃꯩꯊꯪꯗ ꯃꯈꯣꯏ ꯑꯅꯤꯕꯨ ꯀꯧꯁꯤꯜꯂꯒ ꯍꯪꯂꯝꯃꯤ, ꯆꯨꯟꯅꯨ, ꯃꯨꯟꯅꯨ, ꯅꯈꯣꯏꯅ ꯁꯥꯟꯅꯄꯣꯠꯁꯤꯡ ꯑꯁꯤ ꯀꯌꯥꯗ ꯂꯩꯔꯛꯄꯅꯣ? ꯃꯨꯟꯅꯨꯅ ꯈꯨꯝꯂꯝꯃꯤ, ꯄꯤꯁꯥ 2ꯗ ꯁꯥꯟꯅꯄꯣꯠ ꯌꯣꯟꯕꯅ ꯄꯤꯔꯝꯃꯤꯅꯤꯅꯦ꯫ ꯔꯣꯍꯤꯅꯤꯅ ꯈꯟꯕ ꯍꯧꯔꯛꯏ, ꯑꯁꯨꯛ ꯍꯣꯡꯅ ꯀꯔꯤꯒꯤ ꯄꯤꯔꯤꯕ? ꯀꯔꯤꯒꯤ ꯄꯤꯔꯤꯕ ꯍꯥꯏꯕꯁꯤꯗꯤ ꯃꯍꯥꯛꯇꯅ ꯈꯪꯒꯗꯕ ꯃꯉꯥꯏꯔꯦ꯫ ꯑꯗꯨꯕꯨ ꯄꯤꯔꯝꯃꯦꯗꯅ ꯁꯤ ꯐꯥꯎꯕꯗꯤ ꯁꯣꯏꯗ꯭ꯔꯦ ꯍꯥꯏꯕ ꯋꯥ ꯑꯃꯗꯤ ꯂꯩꯔꯤ꯫ ꯔꯣꯍꯤꯅꯤ ꯃꯥꯒꯤ ꯊꯕꯛꯇ ꯃꯥꯏ ꯑꯣꯟꯁꯤꯟꯈ꯭ꯔꯦ꯫ ꯑꯗꯨꯗꯒꯤꯗꯤ ꯊꯣꯏꯗꯣꯛꯅ ꯋꯥꯐꯝ ꯑꯁꯤ ꯈꯜꯂꯨꯕꯒꯤ ꯗꯔꯀꯥꯔ ꯂꯩꯇ꯭ꯔꯦ꯫ ꯊꯥ 6ꯀꯤ ꯃꯇꯨꯡꯗ ꯁꯍꯔ ꯄꯨꯝꯕꯗ ꯅꯨꯃꯤꯠ 2-3ꯒꯤ ꯃꯃꯥꯡꯗꯒꯤ ꯕꯥꯡꯁꯤ ꯌꯣꯟꯕ ꯑꯃ ꯂꯥꯛꯄꯒꯤ ꯄꯥꯎ ꯁꯟꯗꯣꯛꯂꯝꯃꯤ꯫ ꯃꯤꯅ ꯍꯥꯏꯅꯔꯛꯏ, ꯑꯉꯛꯄꯅꯤ, ꯕꯥꯁꯤ ꯈꯣꯡꯕꯗ ꯃꯍꯥꯛ ꯑꯃꯠꯇ ꯉꯥꯏꯔꯕ ꯑꯣꯖꯥꯅꯤ꯫ ꯕꯥꯡꯁꯤ ꯈꯣꯡꯗꯨꯅ ꯏꯁꯩ ꯁꯛꯇꯨꯅ ꯃꯍꯥꯛꯅ ꯕꯥꯡꯁꯤꯁꯨ ꯌꯣꯜꯂꯤ, ꯑꯗꯨꯕꯨ ꯄꯩꯁꯥ 2-2ꯗ꯫ ꯁꯤꯗꯕꯨ ꯃꯍꯥꯛꯅ ꯀꯔꯤ ꯐꯪꯂꯝꯒꯗꯒꯦ? ꯈꯨꯠꯁꯨꯃꯜ ꯐꯥꯎꯕ ꯍꯟꯖꯤꯜꯂꯝꯒꯅꯤ ꯊꯥꯖꯗꯦ꯫ ꯅꯨꯄꯥ ꯑꯃꯅ ꯍꯪꯂꯝꯃꯤ, ꯕꯥꯁꯤ ꯈꯣꯡꯕꯗꯨ ꯃꯁꯛ ꯀꯝꯗꯧꯏ? ꯑꯩꯗꯤ ꯃꯥꯕꯨ ꯑꯃꯨꯛꯇ ꯎꯗ꯭ꯔꯤ꯫ ꯄꯥꯎꯈꯨꯝ ꯄꯤꯔꯛꯏ, ꯆꯍꯤꯕꯨꯗꯤ ꯌꯥꯝꯗ꯭ꯔꯤ 38-40 ꯃꯗꯨ ꯃꯉꯥꯏ ꯁꯨꯔꯝꯂꯕꯗ꯫ ꯃꯁꯥ ꯏꯄꯥ ꯄꯥꯏ, ꯀꯨꯆꯨ ꯉꯧꯕ ꯅꯍꯥꯅꯤ, ꯀꯣꯛꯌꯦꯠ ꯑꯃꯁꯨ ꯌꯦꯠꯂꯤ꯫ ꯍꯥꯟꯅ ꯁꯥꯟꯅꯄꯣꯠ ꯌꯣꯜꯂꯝꯕꯗꯨꯗꯤ ꯅꯠꯇꯦꯀꯣ? ꯃꯍꯥꯛꯄꯨ ꯍꯥꯟꯅ ꯁꯥꯟꯅꯄꯣꯠꯁꯨ ꯌꯣꯜꯂꯝꯕ꯭ꯔꯅꯦ? ꯅꯍꯥꯛꯅ ꯇꯥꯛꯂꯤꯕ ꯁꯕꯥꯟ ꯆꯍꯤ ꯃꯇꯥꯡ ꯑꯗꯨꯒꯤ ꯑꯣꯏꯔꯕꯗꯤ ꯃꯍꯥꯛ ꯑꯣꯏꯐꯝ ꯊꯣꯛꯏ꯫ ꯑꯗꯨꯗꯤ ꯃꯍꯥꯛ ꯑꯗꯨ ꯑꯣꯏꯔꯝꯃꯅꯤ, ꯑꯣꯖꯥꯗ ꯑꯣꯖꯥꯅꯤ, ꯌꯥꯝꯅ ꯍꯩ꯫ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯃꯇꯧ ꯑꯁꯨꯝꯅ ꯕꯥꯡꯁꯤ ꯌꯣꯟꯕ ꯑꯗꯨꯒꯤ ꯃꯔꯝꯗ ꯋꯥꯔꯤ ꯁꯥꯅꯩ꯫ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯁꯍꯔꯒꯤ ꯂꯩꯔꯛ ꯈꯨꯗꯤꯡꯗ ꯃꯍꯥꯛꯀꯤ ꯁꯨꯃꯟꯅꯤꯡꯉꯥꯏ ꯑꯣꯏꯔꯕ ꯃꯤꯌꯦꯡꯂꯕ ꯈꯣꯟꯖꯦꯜ ꯇꯥꯏ, ꯑꯉꯥꯡꯁꯤꯡꯕꯨ ꯍꯔꯥꯎꯍꯟꯕ ꯕꯥꯡꯁꯤ ꯌꯣꯟꯕ꯫ ꯔꯨꯍꯤꯅꯤꯁꯨ ꯕꯥꯡꯁꯤ ꯌꯣꯟꯕꯒꯤ ꯈꯣꯟꯖꯦꯜ ꯑꯁꯤ ꯇꯥꯔꯦ꯫ ꯊꯨꯅꯃꯛ ꯃꯍꯥꯛꯅ ꯁꯥꯟꯅꯄꯣꯠ ꯌꯣꯟꯕꯗꯨ ꯅꯤꯡꯁꯤꯡꯂꯛꯂꯦ꯫ ꯃꯄꯨꯡꯅꯤꯡꯗ ꯃꯊꯟꯇ ꯍꯪꯖꯩ, ꯁꯥꯟꯅꯄꯣꯠ ꯌꯣꯟꯕꯗꯨ ꯃꯇꯧ ꯑꯁꯨꯝꯅ ꯏꯁꯩ ꯁꯛꯇꯨꯅ ꯁꯥꯟꯅꯄꯣꯠ ꯌꯣꯟꯈꯤ꯫ ꯔꯨꯍꯤꯅꯤꯅ ꯍꯧꯒꯠꯇꯨꯅ ꯃꯄꯨꯔꯣꯏꯕ ꯕꯍꯥꯗꯨꯔꯒꯤ ꯃꯅꯥꯛꯇ ꯆꯠꯂꯒ, ꯕꯥꯡꯁꯤ ꯌꯣꯟꯕ ꯅꯨꯄꯥ ꯑꯁꯤ ꯑꯃꯨꯛꯇ ꯀꯧꯁꯤꯟꯕꯤꯌꯨ,
Chunnu Munugisu Leibige Tobani, Mark Somda Amuk Lakani Lakoi Habasi, Kanana Kangbangamba, Angang Singshu, Park the Sanaba, Chatkimale. Bahadur adu thoktuna bangshi yonbu nupa aduda hanglai. Oh, bai, kaya kaya pi bashi do. Angang kanagi tupi lerik tahore. Kana magina khongup pakta chitharamle. Aduga kana magina shetliba khongraw adu komladuna tharak yale. Matau asumna ningsha sor thabet holduna chelakpa angang singi mapai ama mafam aduda pullare. Khonjel amatada pumnamangna hairi. Aishu leigani bangshi, aishu leigani bangshi. Bangshi yonbu nupa adu yamna harawi. Hairi, loinama pigani ngaiko, ngayaktang leiko. Amamam naina pigani. Asuk thuna aina kadaidasu hankitaba leite. Yonabagidamaktani laklibani. Handakti ani ahumda nate puraklibasi yankai taret. Ngasai babugidu kari haikibano. Kaya pi haiba. Piba budi paisa ahum pibani. Adubu adomda paisa anida pijagani. Bahadur nung amadi pan animakta mamon noklami. Mapuningda mathanda haijay. Kaya da thok tauribano. Pumnamakta chap manana mamal asida piribani. Aduga ingonda thaujal utpa saradana. Adudagi hairei. Nakoida minambangang bagi hainabi ama leireye. Pumnamakta paisa anida chap manana piribani. Aduga ingonda thaujal biba saradana. Bangshi yonba adu swai lawi. Hairei. Adomnadi kari khangani. Aikoigi asengba mamal kayano haibasi. Araiba singi hauna sani. Dukandar na phanamak sel mangna yolabasu makoina di khalli. Dukandar adu lut taurese. Adomnadi kadaidagi thajagani. Achumba hajaba tarabadi babuji. Asengba mamalsu paisa anini. Potsing asi paisa anida mafam kaidasu phangloi. Aina pura bangshi lising amma sajai. Adunabu mamal asida yonba ngamjaribani. Baduna hairei. Hare ai matam leite. Anikak thuna pirao. Bangshi anidu puraga Bahadur mayumda changkre. Bangshi yonba nupa adu fana tengba phawba angang mapai adugi marakta bangshi yonduna lei. Machu kayagi bangshi yauri. Angang singna pamba machugi bangshi makal pi. Masi yamna phaba bangshi ni babu macha nang si lau. Ras babu nangina si na phani. Ibungo nangidi si pige si lau ne. Nangidi madu pharoi ne si na phani ye. Kamla machu se. Phare adu lauro. Paisa yaudi haiba. Namadagi lauru cho chatlu. Ai sida sum phamlamge. Nang paisa pura abra. Phare si lauro. Aina nangidamakta hana luthoktu ne khaklibani. Nangdi paisa phangdrabara. Namada ningthina hayu. Fiji paiduna makong konduna paisa piyu haigadabani. Adumna hairagane lauruso chatlo handakti ne soidana paisa phangani. Se paisa tarukse hallabani. Nangido chumeko. Nakoi basi loina phangleko. Laugadaba kanamta leitreko. Nakoi loinamak phangleko. Ihe nangdi namagi paisa leitre haiba. Phare si laujaro se. Phare ai amu yaukrage ko. Asumna basi yonbadu mafam adu thadoktuna mafam amada amuk yolunaba chatkhi. Ngasi di ruhini mayumda pamna bangshi yonba nupadra ngangba wa khudingmak adu taduna lekhi. Ngasi su mahakna khangli angangsingbu asuk luna chana tawba koina chattuna pot yonba amata lakhidri. Potsu kayada hongna yoliba. Afaba mi mali. Gati leiteduna wana koichat chatlibani. Matamgi wani pukkidamak karigumba amadi tawba taba. Matam asimaktada manak nakpa leirik amadagi tamna lakpa manihargi khonjel adu amuk taba phanglammi. Angangsingbu harauhanba manihar. Rohinina khonjel taraga mabungida mathanta hangi. Kayada thumkraba magi khonjelse. Numit kayanimuk Rohini manihar adugi nungsiba khonjel amadi mahakna angangsingga nungsina wari watai saba adu adum ningsingduna leirami. Tha kaya lai tha kaya chatki adubu manihar adudi khak lakhide. Tapna mahaki ningsingwa misu mutkirami.
ꯊꯥ 9ꯃꯨꯛꯀꯤ ꯃꯇꯨꯡꯗꯅꯤ, ꯅꯤꯡꯊꯝꯊꯥꯒꯤ ꯃꯇꯝꯅꯤ. ꯔꯣꯍꯤꯅꯤ ꯑꯗꯨ ꯏꯃꯨꯡꯒꯤ ꯊꯕꯛ ꯏꯟꯈꯥꯡ ꯂꯣꯏꯁꯤꯟꯗꯨꯅ ꯂꯩꯔꯝꯃꯤ. ꯃꯇꯝ ꯑꯁꯤꯃꯛꯇꯗ ꯃꯈꯥꯒꯤ ꯂꯩꯔꯛꯇ ꯂꯥꯎꯕ ꯇꯥꯏ. ꯑꯉꯥꯡꯁꯤꯡꯕꯨ ꯍꯔꯥꯎꯍꯟꯕ ꯃꯤꯊꯥꯏꯋꯥꯂꯥ. ꯃꯤꯊꯥꯏꯋꯥꯂꯥꯒꯤ ꯈꯣꯟꯖꯦꯜꯗꯨ ꯃꯉꯣꯟꯗ ꯑꯅꯧꯕ ꯅꯠꯇꯦ. ꯊꯤꯟꯗꯅ ꯔꯣꯍꯤꯅꯤ ꯃꯈꯥꯗ ꯀꯨꯝꯊꯔꯦ. ꯃꯇꯝ ꯑꯗꯨꯗ ꯃꯄꯨꯔꯣꯏꯕ ꯃꯌꯨꯝꯗ ꯂꯩꯔꯝꯗꯦ. ꯑꯍꯜ ꯑꯣꯏꯔꯕꯤ ꯃꯕꯦꯟꯗꯤ ꯂꯩ. ꯔꯣꯍꯤꯅꯤꯅ ꯃꯕꯦꯟꯕꯣꯛꯀꯤ ꯃꯅꯥꯛꯇ ꯆꯪꯂꯒ ꯍꯥꯏ, "ꯑꯕꯣ ꯏꯕꯦꯝꯃ, ꯆꯨꯟꯅꯨ ꯃꯨꯟꯅꯨꯒꯤ ꯃꯤꯊꯥꯏ ꯂꯩꯕꯤꯒꯦ. ꯑꯃꯨꯛꯇ ꯆꯠꯇꯨꯅ ꯀꯧꯁꯤꯟꯕꯤꯔꯨ. ꯑꯩꯗꯤ ꯀꯔꯝꯅ ꯊꯣꯛꯀꯅꯤ? ꯃꯤ ꯄꯣꯡ ꯍꯦꯛ ꯂꯥꯛꯂꯕꯗꯤ ꯑꯩ ꯈꯖꯤꯛꯇꯪ ꯍꯟꯗꯣꯛꯂꯒ ꯄꯔꯗꯥ ꯃꯔꯨꯝ ꯑꯁꯤꯗ ꯂꯩꯖꯒꯦ." ꯃꯕꯦꯟꯅ ꯍꯧꯒꯠꯂꯨꯗꯨꯅ ꯃꯤꯊꯥꯏ ꯌꯣꯟꯕ ꯅꯨꯄꯥ ꯑꯗꯨꯕꯨ ꯀꯧꯔꯛꯂꯝꯃꯤ. "ꯃꯤꯊꯥꯏ ꯌꯣꯟꯕ, ꯁꯤꯗ ꯑꯃꯨꯛꯇ ꯆꯪꯉꯛꯎ." ꯃꯤꯊꯥꯏꯋꯥꯂꯥ ꯑꯗꯨ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯂꯦ. ꯍꯥꯏꯔꯛꯏ, "ꯏꯃꯥ, ꯃꯤꯊꯥꯏ ꯀꯌꯥ ꯄꯤꯌꯨ ꯍꯥꯏꯔꯤꯕꯅꯣ? ꯑꯅꯧꯕ ꯃꯈꯜꯒꯤ ꯃꯤꯊꯥꯏ ꯀꯌꯥ ꯃꯔꯨꯝ ꯄꯨꯖꯔꯛꯏ, ꯃꯆꯨ ꯃꯆꯨꯒꯤ. ꯁꯤꯟꯇꯛ ꯁꯤꯟꯇꯛ ꯇꯧꯕꯁꯨ ꯌꯥꯎꯔꯤ. ꯑꯍꯥꯎꯕ ꯉꯥꯛꯇꯅꯤ. ꯐꯅ ꯀꯨꯏꯅ ꯆꯤꯟꯗ ꯑꯗꯨꯃꯛ ꯂꯩꯒꯗꯕꯅꯤ. ꯄꯥꯛ ꯇꯨꯝꯂꯣꯏꯗꯕ. ꯑꯉꯥꯡꯁꯤꯡꯅ ꯑꯣꯟꯊꯣꯛꯅ ꯄꯥꯝꯅ ꯆꯥꯈ꯭ꯔꯦ. ꯒꯨꯟꯁꯤꯡ ꯑꯁꯤꯒꯤ ꯃꯊꯛꯇ ꯂꯣꯛꯁꯨ ꯑꯃꯨꯛ ꯐꯍꯜꯂꯤꯕꯅꯤ. ꯀꯌꯥ ꯄꯤꯖꯔꯛꯎ ꯍꯥꯏꯕꯅꯣ? ꯃꯇꯨꯝ ꯇꯥꯕ, ꯀꯣꯏꯔꯣꯛ ꯀꯣꯏꯕ ꯉꯝꯅ ꯌꯥꯎꯔꯤ. ꯐꯥꯔꯁ ꯀ꯭ꯂꯥꯁ ꯉꯥꯛꯇꯅꯤ. ꯄꯩꯁꯥ ꯑꯃꯒꯤ 13 ꯇꯧꯖꯒꯦ." ꯑꯍꯜ ꯑꯗꯨꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ, 13ꯇꯤ ꯌꯥꯝꯃꯟꯗꯦꯅꯦ. 15 ꯇꯧꯔꯣꯁꯦ." ꯃꯤꯊꯥꯏꯋꯥꯂꯥꯅ ꯍꯥꯏꯔꯛꯏ, "ꯅꯠꯇꯦ ꯏꯕꯦꯟ, ꯁꯤꯗꯒꯤ ꯍꯦꯟꯅ ꯇꯧꯕ ꯉꯝꯗꯦ. ꯌꯥꯝꯅ ꯄꯤꯔꯕꯅꯤ. ꯁꯤꯗꯒꯤ ꯍꯦꯟꯕꯗꯤ ꯉꯝꯖꯔꯔꯣꯏ." ꯔꯣꯍꯤꯅꯤꯅ ꯃꯕꯦꯟꯗꯧꯒꯤ ꯃꯅꯥꯛꯇ ꯑꯗꯨꯝ ꯂꯩꯔꯝꯃꯤ. ꯍꯥꯏꯔꯛꯏ, "ꯑꯕꯣꯛ, ꯌꯥꯝꯅ ꯍꯣꯡꯅ ꯄꯤꯔꯕꯅꯤ. ꯄꯩꯁꯥ 4ꯒꯤ ꯂꯧꯕꯤꯍꯧꯔꯣ. ꯄꯩꯁꯥ ꯁꯤꯗ ꯂꯩꯔꯦ." ꯃꯤꯊꯥꯏꯋꯥꯂꯥꯅ ꯃꯤꯊꯥꯏ ꯃꯁꯤꯡ ꯊꯤꯕ ꯍꯧꯔꯛꯂꯝꯃꯤ. ꯃꯕꯦꯟꯄꯣꯛ ꯑꯗꯨꯅ ꯄꯩꯁꯥ 4 ꯄꯤꯔꯒ, "ꯃꯁꯤꯒꯤ ꯄꯤꯌꯨꯁꯦ. ꯐꯔꯦ, 15 ꯅꯠꯇ꯭ꯔꯕꯁꯨ 20ꯗꯤ ꯄꯤꯌꯨꯗꯅ. ꯑꯍꯜ ꯑꯣꯏꯔꯕꯅꯤꯅ ꯅꯈꯣꯏꯒꯤ ꯃꯃꯜ ꯇꯤꯛꯅꯕ ꯀꯥꯗꯨ ꯀꯌꯥ ꯍꯩꯖꯗꯦꯗ." ꯑꯁꯤ ꯍꯥꯏꯔꯒ ꯍꯅꯨꯕꯤꯗꯨ ꯈꯨꯏꯔꯕ ꯃꯆꯤꯟꯕꯥꯟꯗꯨ ꯀꯥꯡꯊꯣꯛꯂꯒ ꯈꯖꯤꯛꯇꯪ ꯃꯣꯃꯣꯟ ꯇꯧꯖꯩ. ꯔꯣꯍꯤꯅꯤꯅ ꯃꯕꯦꯟꯗ ꯍꯥꯏ, "ꯑꯕꯣꯛ, ꯃꯉꯣꯟꯗ ꯍꯪꯉꯨ. ꯃꯍꯥꯛ ꯁꯍꯔ ꯑꯁꯤꯗ ꯍꯥꯟꯅ ꯑꯃꯨꯛ ꯂꯥꯛꯂꯝꯂꯕ꯭ꯔꯥ? ꯅꯪ ꯁꯤꯗ ꯂꯩꯕ ꯃꯤꯁꯛꯇꯤ ꯅꯠꯇꯦ ꯍꯥꯏꯕꯤꯌꯨ." ꯍꯅꯨꯕꯤꯗꯨꯅ ꯋꯥ ꯑꯁꯤ ꯍꯥꯏꯒꯦ ꯍꯥꯏꯅ ꯍꯦꯛ ꯍꯣꯠꯅꯕꯒ ꯃꯤꯊꯥꯏꯋꯥꯂꯥꯅ ꯄꯥꯎꯈꯨꯝ ꯄꯤꯔꯛꯄꯅ ꯍꯥꯜꯂꯤ. "ꯑꯍꯥꯟꯕ ꯅꯠꯇꯦ. ꯃꯃꯥꯡꯗꯁꯨ ꯀꯌꯥꯔꯛ ꯂꯥꯛꯈ꯭ꯔꯦ." ꯔꯣꯍꯤꯅꯤꯅ ꯄꯔꯗꯥ ꯃꯔꯨꯝꯗꯒꯤ ꯍꯪꯂꯛꯏ, "ꯍꯥꯟꯅꯁꯨ ꯃꯤꯊꯥꯏ ꯑꯗꯨꯝ ꯌꯣꯜꯂꯝꯕ꯭ꯔꯥ? ꯅꯠꯇ꯭ꯔꯒ ꯑꯇꯩ ꯀꯔꯤ ꯄꯣꯠ ꯌꯣꯜꯂꯝꯕꯒꯦ?" ꯔꯣꯍꯤꯅꯤꯅ ꯈꯟꯕ ꯆꯨꯝꯂꯦ. ꯍꯧꯖꯤꯛ ꯃꯉꯣꯟꯗ ꯃꯈꯥ ꯇꯥꯅ ꯋꯥꯍꯪ ꯀꯌꯥ ꯃꯔꯨꯝ ꯍꯪꯅꯤꯡꯕꯒꯤ ꯃꯁꯥ ꯑꯗꯨ ꯇꯧꯐꯝ ꯈꯪꯂꯝꯗꯦ. ꯃꯍꯥꯛꯅ ꯍꯥꯏꯔꯛꯏ, "ꯅꯪꯒꯤ ꯁꯤꯟꯐꯝꯁꯤꯡ ꯑꯁꯤꯗ ꯀꯔꯤꯕꯨ ꯐꯪꯕꯒꯦ?" ꯃꯤꯊꯥꯏꯋꯥꯂꯥ ꯑꯗꯨꯅ ꯈꯨꯝꯂꯛꯏ, "ꯀꯔꯤꯕꯨ ꯐꯪꯒꯗꯕꯅꯣ? ꯆꯥꯕ ꯐꯥꯎꯕꯗꯤ ꯀꯣꯟꯅꯩ. ꯀꯔꯤꯒꯨꯝꯕꯗ ꯀꯣꯟꯅꯗꯕꯁꯨ ꯌꯥꯎꯏ. ꯑꯗꯨꯕꯨ ꯄꯦꯟꯊꯣꯛꯅ ꯑꯃꯗꯤ ꯏꯪꯅ ꯂꯩꯖꯕ ꯑꯃꯗꯤ ꯃꯐꯪꯏ. ꯀꯔꯤꯒꯨꯝꯕꯗ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯅꯨꯡꯉꯥꯏꯕ ꯑꯃꯁꯨ ꯐꯥꯎꯔꯛꯏ. ꯃꯁꯤꯅꯤ ꯑꯩꯅ ꯄꯥꯝꯖꯕꯁꯨ." "ꯀꯔꯝꯅ? ꯃꯗꯨꯁꯨ ꯍꯥꯏꯕꯤꯌꯨ." "ꯍꯧꯖꯤꯛꯄꯨ ꯑꯔꯦꯝꯕꯗ ꯃꯗꯨ ꯄꯨꯝꯕ ꯑꯃꯨꯛ ꯅꯩꯅꯔꯨꯗꯅ ꯀꯩꯗꯧꯒꯅꯤ? ꯇꯣꯛꯂꯁꯤ. ꯋꯥꯁꯤꯡ ꯑꯗꯨ ꯇꯥꯔꯒ ꯑꯗꯣꯝꯁꯨ ꯅꯨꯡꯉꯥꯏꯔꯣꯏ." "ꯑꯁꯨꯛ ꯌꯥꯝꯅ ꯍꯥꯏꯗꯣꯛꯂꯕꯗ ꯈꯔꯁꯨ ꯍꯥꯏꯗꯣꯛꯂꯝꯈꯣ. ꯑꯩ ꯇꯥꯅꯤꯡꯕꯅ ꯈꯥꯡꯕ ꯉꯝꯗ꯭ꯔꯦ. ꯅꯪꯒꯤ ꯀꯔꯤꯁꯨ ꯃꯥꯡꯂꯣꯏ. ꯃꯤꯊꯥꯏꯁꯨ ꯈꯔꯒ ꯂꯩꯈꯤꯒꯅꯤ." ꯌꯥꯝꯅ ꯆꯤꯡꯂꯦꯝꯅ ꯃꯤꯊꯥꯏꯋꯥꯂꯥꯅ ꯍꯥꯏꯔꯛꯂꯝꯃꯤ. "ꯑꯩꯁꯨ ꯑꯩꯈꯣꯏꯅ ꯂꯩꯔꯤꯕ ꯁꯍꯔ ꯑꯗꯨꯒꯤ ꯃꯃꯤꯡ ꯆꯠꯄ ꯃꯤꯁꯛ ꯑꯃ ꯑꯣꯏꯔꯝꯃꯤ. ꯌꯨꯝ ꯀꯩ, ꯒꯥꯔꯤ, ꯁꯤꯟꯐꯝ, ꯃꯤꯅꯥꯏ ꯃꯤꯁꯟ ꯉꯝꯅꯃꯛ ꯂꯩꯔꯝꯃꯤ. ꯑꯩꯒꯤꯗꯤ ꯅꯨꯡꯉꯥꯏꯕ ꯁꯪꯁꯥꯔ ꯑꯃꯗ ꯑꯣꯏꯔꯝꯃꯤ. ꯀꯔꯤꯁꯨ ꯑꯋꯥꯠꯄ ꯂꯩꯔꯝꯗꯦ. ꯑꯩꯒꯤ ꯅꯨꯄꯤ ꯑꯩꯒꯤ ꯊꯋꯥꯏꯅꯤ. ꯑꯉꯥꯡꯁꯤꯡꯁꯨ ꯐꯖꯕꯗ ꯁꯅꯥꯒꯤ ꯁꯥꯟꯅꯄꯣꯠꯇꯨ ꯃꯉꯥꯏ. ꯃꯈꯣꯏꯅ ꯁꯥꯟꯅꯖꯕ ꯌꯨꯝꯗ ꯄꯨꯝꯅꯤꯡ ꯅꯤꯜꯂꯝꯃꯤ. ꯃꯇꯝꯒꯤ ꯈꯣꯡꯆꯠ, ꯕꯤꯙꯤꯒꯤ ꯂꯤꯂꯥ, ꯍꯧꯖꯤꯛꯇꯤ ꯀꯅꯥꯁꯨ ꯂꯩꯇ꯭ꯔꯦ. ꯊꯋꯥꯏ ꯊꯥꯁꯤ ꯊꯥꯡꯉꯝꯗ ꯑꯉꯥꯡꯁꯤꯡ ꯑꯗꯨ ꯊꯤꯕ ꯀꯣꯏꯆꯠ ꯆꯠꯂꯤꯕ ꯑꯁꯤꯅꯤ. ꯅꯣꯡꯃ ꯅꯠꯇ꯭ꯔꯒ ꯅꯣꯡꯃꯗꯤ ꯃꯈꯣꯏ ꯑꯗꯨ ꯃꯐꯝ ꯑꯁꯤꯗ ꯅꯠꯇ꯭ꯔꯒ ꯀꯗꯥꯏꯗꯅꯣꯃ ꯍꯦꯛꯇ ꯂꯩꯔꯝꯒꯅꯤ. ꯃꯐꯝ ꯑꯃꯗꯗꯤ ꯁꯣꯏꯗꯅ ꯄꯣꯛꯂꯝꯒꯅꯤ. ꯍꯥꯟꯅꯒꯤ ꯐꯤꯕꯝ ꯑꯗꯨꯗꯕꯨ ꯂꯩꯔꯝꯂꯕ ꯑꯩ ꯁꯤꯔꯝꯕ ꯁꯣꯏꯗꯕꯅꯤ. ꯁꯤꯔꯕꯁꯨ ꯅꯨꯡꯉꯥꯏꯅ ꯄꯦꯟꯅ ꯁꯤꯔꯒꯦ ꯑꯁꯤꯅꯤ. ꯑꯁꯨꯝꯅ ꯂꯦꯟꯕ ꯑꯁꯤꯅ ꯀꯔꯤꯒꯨꯝꯕꯗ ꯏꯆꯥꯁꯤꯡ ꯑꯗꯨꯒꯤ ꯃꯁꯛꯇꯨ ꯍꯦꯛꯇ ꯅꯤꯡꯁꯤꯡꯂꯛꯏ. ꯃꯌꯥꯝ ꯃꯔꯛ ꯑꯁꯤꯗ ꯆꯣꯡ ꯐꯟꯗꯨꯅ ꯁꯥꯟꯅꯔꯤꯕꯣꯏ ꯍꯦꯛ ꯅꯤꯡꯏ. ꯄꯩꯁꯥ ꯋꯥꯠꯄꯒꯤ ꯋꯥ ꯂꯩꯇꯦ. ꯑꯗꯣꯝꯒꯤ ꯊꯧꯖꯥꯜꯗꯤ ꯃꯔꯥꯡ ꯀꯥꯏꯅ ꯂꯩꯖꯩ. ꯂꯩꯇꯕꯗꯨꯅꯤ ꯃꯇꯧ ꯑꯁꯨꯝꯅ ꯍꯦꯛ ꯍꯦꯛ ꯐꯪꯖꯔꯤꯕ." ꯔꯣꯍꯤꯅꯤꯅ ꯎꯔꯦ ꯃꯤꯊꯥꯏꯋꯥꯂꯥꯒꯤ ꯃꯃꯤꯠ ꯑꯅꯤ ꯑꯗꯨ ꯄꯤꯔꯥꯡꯇꯅ ꯊꯨꯝꯍꯠꯂꯝꯂꯦ.
ꯇꯟꯖꯥꯁꯤꯗ ꯆꯨꯟꯅꯨꯒ ꯃꯨꯟꯅꯨꯒꯁꯨ ꯊꯨꯡꯂꯔꯦ꯫ ꯔꯣꯍꯤꯅꯤꯗ ꯀꯣꯟꯁꯤꯜꯂꯝꯃꯤ ꯑꯗꯨꯒ ꯐꯤꯖꯤ ꯄꯥꯏꯗꯨꯅ ꯍꯥꯏꯔꯛꯏ, ꯃꯃꯥ ꯃꯤꯊꯥꯏ ꯑꯩꯉꯣꯟꯗꯒꯤ ꯂꯧ꯫ ꯑꯁꯤ ꯍꯥꯏꯔꯒ ꯈꯨꯗꯛꯇ ꯃꯤꯊꯥꯏ ꯉꯥꯛꯇꯒꯤ ꯆꯌꯣꯝ 2ꯈꯛ ꯄꯨꯊꯣꯛꯇꯨꯅ ꯑꯉꯥꯡ 2 ꯑꯗꯨꯗ ꯄꯤ꯫ ꯔꯣꯍꯤꯅꯤꯅ ꯃꯅꯨꯡꯗꯒꯤ ꯄꯩꯁꯥ ꯂꯪꯊꯣꯔꯛꯏ꯫ ꯃꯤꯊꯥꯏ ꯋꯥꯂꯥ ꯑꯗꯨꯅ ꯃꯤꯊꯥꯏ ꯎꯄꯨ ꯑꯗꯨ ꯃꯀꯣꯛꯇ ꯊꯣꯡꯒꯠꯂꯒ ꯍꯥꯏꯔꯛꯏ, ꯍꯟꯗꯛꯇꯤ ꯄꯩꯁꯥꯁꯤ ꯂꯧꯖꯔꯔꯣꯏ꯫ ꯃꯕꯦꯟꯗꯧꯅ ꯍꯥꯏꯔꯛꯏ, ꯅꯠꯇꯦ ꯄꯩꯁꯥꯁꯤ ꯄꯨꯈꯣ꯫ ꯑꯗꯨꯕꯨ ꯃꯤꯊꯥꯏ ꯋꯥꯂꯥ ꯑꯗꯨꯅꯗꯤ ꯄꯩꯁꯥ ꯑꯗꯨ ꯂꯧꯈꯤꯗꯦ꯫ ꯑꯗꯨꯒ ꯑꯗꯨꯃꯛ ꯆꯠꯈꯤ꯫ ꯑꯗꯨꯒ ꯈꯣꯟꯖꯦꯜ ꯑꯗꯨ ꯑꯁꯨꯝꯅ ꯑꯃꯨꯛ ꯇꯥꯔꯛꯂꯤ, ꯑꯉꯥꯡꯁꯤꯡꯕꯨ ꯍꯔꯥꯎꯍꯟꯕ ꯃꯤꯊꯥꯏ ꯌꯣꯟꯕ꯫ ꯋꯥꯍꯩ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯤꯊꯥꯏ ꯋꯥꯂꯥ ꯑꯗꯨ ꯆꯠꯈꯤꯔꯝꯃꯤ꯫